ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯄꯥꯎꯄꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯦꯁꯥꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔ ngasi ayuk asiba haksang oina fangkhrai pau asigi matungina sesam abdul kadirgi haksang adu ngasi ayuk samurau nauremgi mafam amadagi phangkhibani haksang gi phibam khara tongalaba sesam abdul kadir huran sinthigi maral sibagaloina miyoi kharana phusaiba toraki tungda mahakpu atopa miyoi kharada sinabagaloina jungi tang 13 dagi mahaki khungul libang amdana mafam khangdana mangkhibani adumoinamak ngasi sesam abdul kadirgi haksang asiboina samurau nauremgi mafam nagi phangkhibani sesam abdul kadir mangki basi ga mari lenena police na case ama lokhatuna thijinbigi thabak satharkibani amadi ngarang arambai tengol gi me ahum yauna punna miyoi manga phagatpangamki Imphal West district agi fagalaba arambai tengol gi miyoi singadudi longjam Hansen sahi kunmari thaunaujam Asok Singh sahi kun amasung Huidrom Syam Sundar Singh sahi kuntrani makhoi court puthoklaba matung thas gi tang kunumdoi fawba police custody remand lokthakre hairi nakalam moromda sesam abdul kadir laikidabaga mari lenena mahaki misi adubu yaninda phongdoktuna si pawbideki mafam kyada miyamna irang horakrai ayuk anganbadagi hauna pawbiteki mafam singda miyamna lambida thoroktuna khongjang sangsinki security force ki maikedi miyamgi khongjang adu laksina bahona ki amasung tear gas sing kapki adumoinamak ajuk pawbuenadi ka hana pamna thokdok thopagi pawdi leitri security force su mikupna hum singna senari Manipur University da thabak hapkani haiduna sasinaba appointment piduna miyoi kyadagi sel khongalamba Imphal Police Station da constable oibani haiba miyoi ama fare thokdok asida senaba miyoi sing makha tana thijin khigani amadi phagalaba miyoi adu police da sinaragani haina Kanglepak Student Association KSA gi president Sukham Bidanandana phongdorokli khuya thokda leiba mahiroi loop asigi mayalo sangna pangthokpa pawmi singa unaba amada Sukham Bidanandana hai MU da tongan tongan ma post khara da thabak hapkani haiduna thawal athokpam khunongdagi Kham Pradeep Kumar sahi kuntraga taruk apokpa ke Mohindro hariba miyoi asina sasinaba appointment piduna miyoi kharadagi lupa lakh 3 makhai rongi senpam sing lokthok lamba thengnare hariba miyoi asi Imphal Police Station da hoji constable oiduna chekon amari thamaiban chingba jaga kharada hongduna leiba miyoi amani haina masam angna phongdorokpasu lei hairi sahi asigi hokhiba mas taraga tareta computer assistant MTS LDC storekeeper na singba posting kharada thabak pinaba miyoi tarahumdugi selection list ki notice thoktuna namthak torongkhibani notice aduda kuyek piribana Manipur University gi registrar W Chan Babu oiri adubu notice adu sasinabani haiba mayek sengna khangba ngamlei maramdi professor W Chan Babu di sahi asigi March 9 da Dhanamanjuri University gi vice chancellor oina thau pudana order thokhrabani maram aduna mahiroi singdagi namthak tawduna sel lauthoknaba honariba Pradeep Kumar hariba miyoi asina university asigi mingchat thinaba honaba thawongni haina lowi maram asina miyoi asi phagalaba matung wahang pahang chathabada MU da thabak pigani haiduna miyoi tare lomdagi mahakna sel sing lobani haiba khangba ngamle sasinaba selection list ki notice aduda punna miyoi 13 gi maming yaugduna notice adu thokibani asigumba arama thong asi chathabada MU gi administration block ta leiba Binoy Kawam miyoi amaga Pradeep Kumar hariba misak asiga pau phonaduna BC gi runner-ni haiba Jayanta Kawam miyoi amaga tanaduna BC da thabak khanabagi damak sel pigadabani haibana chingba sasinaba plot kaya sizinaduna mehiroi singda namthak chatharamani hairi sasinaba appointment piduna asigumba arama thawong chatharamba sing asigi mathakta chenaba miyoi sing makha tana khangdoknabagi damak KSA gi maikaidagi leptana thigat khigani haiki Nasi yamna labak tiba haitare university da wagi thabak lawagi kumen gi asigi kodong chabasi lawra khanda tongan lawagi geng kurpu mana wagi samjaraba like tamjariba mahiroi kya makoina mahi tamjil wara kanda matik chaba mi amam goina bani haidana ona jargana thabak tijariba naha kya bu lan misguide to kanda yamna ba mahiroi kunna miyoi 13 digi yamna ba koi gi namthak to kanda yamna ba selfam ama lokto ko de senaba de geng kurpu magi leader asi nasi kesi ga kana ba thomi amana phagala kanda ma ko koi wahang pang to kanda masagi marar pumba yajarbu matungda maki hai mana to ba crime sing edi matang de yamna problem janana ba adu ma pangthok jaba press meet amani hai music ai oi thong bada lei ba music ni adu hai music nai koi Manipur University ke tongan ba koi ke posting university asida leitaba posting su makoina semjan sajalakan haitare 17 March 2025 da selection notice makoina asaba ji thokanda tongan ba candidate kaya sing sida makoina asaba fake appointment ki
ꯐꯦꯛ ꯑꯦꯄꯣꯏꯟꯃꯦꯟꯒꯤ ꯆꯦꯁꯤ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯔꯝꯕꯒꯤ ꯊꯧꯑꯣꯡꯁꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯑꯦꯄꯣꯏꯟꯃꯦꯟꯒꯤ ꯄꯣꯠꯅꯤ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯁꯨ ꯍꯪꯕ ꯃꯇꯝꯗ ꯃꯁꯤ ꯑꯁꯥꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯕꯁꯨ ꯉꯝꯂꯦ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯔꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯩꯈꯣꯏꯒꯤ W ꯆꯥꯟ ꯕꯥꯕꯨꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯌꯦꯛꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯁꯥꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯁꯥꯕ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯁꯤ ꯄꯤꯔꯝꯕꯒꯤ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤ ꯔꯤꯄꯣꯔꯠꯇ ꯑꯩꯈꯣꯏꯅ ꯐꯪꯕꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄꯁꯤꯗ ꯃꯥꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯧꯔꯀꯥꯟꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯁꯤ ꯄꯤꯕ ꯑꯗꯨꯒ ꯊꯥꯖꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯝꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯤꯅꯣꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯥꯒ ꯀꯟꯇꯦꯛ ꯇꯧꯏ ꯑꯗꯨꯒ BCꯒꯤ ꯑꯩꯈꯣꯏꯒꯤ ꯔꯅꯔꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯖꯌꯟꯇ ꯀꯧꯕ ꯑꯃ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯗ BCꯗ ꯄꯩꯁꯥꯁꯤ ꯄꯤꯅꯅꯕ ꯑꯗꯨꯒꯨꯝꯂꯕ ꯄꯩꯁꯥꯁꯤ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯣꯠ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯣꯠ ꯑꯃꯈꯛꯁꯤ ꯁꯥꯒꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯅꯨꯡꯁꯤꯠꯁꯨ ꯊꯦꯟꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯑꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯄꯩꯁꯥꯁꯤ ꯄꯤꯔꯀꯥꯟꯗ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯂꯣꯠ ꯑꯃ ꯁꯦꯝꯒꯠꯂꯀꯥꯟꯗ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛꯁꯤ ꯇꯧꯔꯀꯥꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯑꯃꯅꯤ ꯂꯧꯊꯣꯛꯂꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯃꯍꯩꯔꯣꯏ ꯃꯍꯩ ꯇꯝꯖꯔꯀꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯊꯕꯛ ꯊꯤꯖꯔꯤꯕ ꯃꯌꯥꯝꯗꯗꯤ ꯉꯁꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯁꯤꯗ ꯃꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯁꯤ ꯀꯦꯁꯁꯤꯅ ꯇꯔꯥꯏꯅ ꯂꯧꯗꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯒꯦꯡ ꯒ꯭ꯔꯨꯞꯄꯨ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯏꯟꯚꯣꯜꯕ ꯇꯧꯔꯤꯒꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯀꯦꯁꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ border fencing tauba free movement regime lokthokhiba hairiba center gi khongtang asigi mayukta sapsana lepnaba amasung sanapati da khongjang sangsin khiba mahirui singi mathakta FIR register tawribasi lokthonaba all naga students association manipur ansamna takshilakli ngarang pangthokiba ansamgi emergency presidential council gi mifamna FMR chanahan khidaba amasung border fencing gi thabak asigi mayukta sapsana lepnaba warep lokhi ansamgi president angtisang maringna phonglokiba gi matungina sanapati da ngarang pangthokiba mifam maduna free movement regime sanahan khidaba amasung nagagi lamsingda border fencing gi thabak paikhalibasigi matangda puthokna ningthina khanakhi loinana hariba hiramsing asiga mari lenana jungi tang ani amasung ahumda sangsin kiba miyamgi khongjangda thokiba pamnaba thokdoksing amasung senapati police ki SP amasung additional SP law and order gi kai henba thongbo akaba mongda yaningda ba phongdongna ki democratic oiba khongjang sangsin kibada police ki maikaidagi khongjang loisingda kai henba thabak chathaduna FIR register tawriba si handokadabani hainasu mifam maduna taksin ki mifam maduna maroina senapati District Students Association SDSA amasung ansamna puna sangchiliba non cooperation movement gi matangdasu puthokna khanaki amasung hairiba khongjang asi makhatana sangchinabagi waripsu lokhi border fencing tauba amasung free movement regime sanahan khidabasigi mayokta sapsana leptuna khongjang sangchinaba amasung nagamyam gi interest ngakna thabak taunabasu emergency presidential council gi mifamna warep lokhi ngarangi mifam maduda saruk yakibasingna andak Ahmedabad ki Pencrest ta laikhidabasingi mafamda awaba phongdokpa amasung ikai khumna utpoina minute ama tumina leptuna amadi isorgi mafamda khurumduna thaunijaki